Ngara nungdar phongkiba kangla pawdagi maruiba paw khara khangatjiraga miyamda khulo tamjige. Kuki singi aramba hajinba sing US CIRF na sengdokadabani Meetei Alliance. Manipur da haukiba me ahumdagi Meetei Kuki kanglu kilan asida. Kuki len taliba Kuki gi kanglup sina Christian majority maikum ublaga. Irang asibu majority Meetei sing aramba kaya makoya tawire haina US UK kumba lebak singda. Sandokliba aramba yumfam yaudaba sing asi US Commission of International Religion Freedom US CIRF na chungdora kadebani haina di Meetei Alliance ki media campaigner gi chero aman hairi. Alliance asi ki chero asina makhatari badi Kuki jo kanglo ki mesing asi lising aniga sumna taraga mathoida sada nipuga mathoiga point kunga mapan aduga majority oiriba Meetei na sada nipuga mathoi point kuntraga mapanni. Kuki singna Manipurda jalengam semnaba terrorist activity kya India Myanmar Bangladesh amasung Manipurda mihat mipun chathaduna laisang kaya sumangta allei. Kuki singna North American Manipur Tribal Association namta semduna sengthang lauri. Masida natana popi amadi drug yonduna irang asida mateng fangli. US Christian Institution sing asida US CIRF na Kuki singna tawriba sing asi yengduna achumba aseng makhangdokpiyu haina Alliance asi ki campaigner ge chero asina phongdokli. Kangla laifam lenda tainafam oirakliba si laibak thibani Uttara Sanglen matam gi lebak sida thokiba amadi thokliba wathok kaya gi pendaba sauningba kayabu Kangla laifam lenda hek tainaba mafam ama oirakliba asi yamna laibak thibani haina Uttara Sanglen sana konunggi chero aman hairi. Chero asina makhatari badi Haukiba tha asike tareta Uttara Sanglen gi maichok sing angom ningthau custom secretary phamnaiba sing yauna akhanaba mifam ama phangkibaga loinana leibak miyamda mifamgi warep nakhiba adu thamjari matam amagi Kanglada leibak wayal tawringai oiragadi kharasu chunai aduba haujip Kangla asi ibudau pakhangbagi senglaba laifamlen oirabani leibakki awaba maisa langma kaya bu kokpinaba Kanglada laithau tingthau pangthokpagi thoina akaiba leite aduba miyamgi lengakta pendaba saunima kaya leirabasu lengakta natraga mai leinaba singna tainabiu asumna khunai amadi chatnabigi wangbada yayai haiduna sum chatnaraklabadi matungdasu hena sathiba maung kaya Kanglada tholakloi hainingai leite masina Kangla laifam lembu atopa phuru amadi laining singi mamangda masak thembadana tana tawhaidaba namungba thabak kya tarubadagi jingu laisingi ahapa chaibi chaitheng kya leba achida pirakloi hainingai leite haukibana haukrabasu matungdade asigubu thaudosing amuk hana Kanglada tawbidana bakhangalakti. Ima kondong lerembi harauraroi sahi khudingi pangthokna lakpa ima kondong lerembi harauba haujik oiriba Manipurgi irang amadi Kuki narco terrorist singna imagi laisangbu thugaiduna mai thakibana maram oirega chatliba sahi lising aniga sumna kungamari asigi oina ima kondong lerembi haraubagi thorom pangthokcharoi haina ima kondong lerembigi thogol lup moregi general secretary el lalita gi chero amana hairi chero asina makhatari badi sahi asigi oina ima kondong lerembigi kumchanbagi ira thauni ama lakliba kalengi humni pamba me taragi ayuk pung nipan taba matamda Manipur Dance College Palace compound da phangthoragani maram aduna iramda moregi miyamsing amadi Manipurgi mafam khudingi imagi haraubada saruk yabirakhiba mipum khudimakna imagi thauni tharom asida saruk yabiyu haina pauze pirakli punsida mai pake harabadi pamliba pandam adukak manga thamlaga phangnaba hotnaba tai mangle Aikoina punsida mai pake harabadi aina pamliba pana adukak mangna thamlaga pandam adu phangnaba kanna hotnaba mathau tai ithak thongba imai pa amade oja singbu thagolong khangna hotnarabadi hotnabagi mahi adu sojina phangani haina Smart University Academy Samaijing Kunogi School Management Committee gi chairman Kongkham manglemna phongdokkhre Smart University Academy Samaijing Kunodagi haurakhiba aduga haujingna Manipur singi lakta artificial intelligence robot Bimax mai pangna puthokraba thoksom Dayananda Phogosai awang laikai Imphal West Boys School asina opagi thoramda Kongkham manglemna athuba mingthung oina saruk yaraduna mahaki wafam asi phongdokhibani mahakna makhatana haikibada mairoi singna mahi tamlingai matamda aigi chanagadaba sinpham amada mai paknaba hotnagadabani pandam mafang narabadi aikoina mai pakpa ngamloi hirang khudumakta mai pakpa mi amamong oinaba hotnagadabani Smart University Academy na su afaba mahiroi puthoknaba pandamda lakadoriba session lising aniga sumna kunga mangadegi school asibu residential school ohenaba hotnari haina su phongdokhi school asida pangthokiba dayandabu opagi thorom aduda school asigi principal Dr. Mayeng Bampisakna
ꯊꯧꯔꯝ ꯃꯄꯨ, ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯦ ꯀꯤꯔꯟ ꯑꯃꯁꯨꯡ ꯕꯤꯁꯋꯥꯁ ꯑꯦꯗꯨꯀꯦꯁꯟ ꯁꯣꯁꯥꯏꯇꯤ ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯐꯥꯎꯟꯗꯔ ꯁꯤ.ꯑꯩꯆ. ꯁ꯭ꯌꯥꯝꯅ ꯑꯈꯟꯅꯕ ꯃꯤꯡꯊꯨꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯑꯦ.ꯑꯥꯏ. ꯔꯣꯕꯣꯠ ꯚꯦꯛꯁꯤꯟꯁ ꯄꯨꯊꯣꯛꯂꯤꯕ ꯗꯌꯥꯅꯟꯗ, ꯁꯦꯜꯒꯤ ꯃꯅꯥ ꯑꯃꯁꯨꯡ ꯍꯦꯔꯤꯀꯣꯅ ꯁꯤꯟꯕ ꯈꯪꯃꯤꯟꯅꯁꯤ ꯏꯔꯝꯗꯝ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯁ꯭ꯇꯦꯠꯀꯤ ꯀꯨꯏꯖꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯀꯟꯁꯣꯂꯦꯁꯟꯒꯤ ꯃꯅꯥ ꯐꯪꯂꯛꯈꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏ ꯑꯍꯨꯝꯗꯁꯨ ꯈꯨꯗꯣꯜꯄꯣꯠ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ꯫ ꯑꯔꯣꯏꯕꯗ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜꯒꯤ ꯄꯥꯎꯗ ꯃꯤꯌꯥꯝꯅ ꯊꯝꯖꯔꯝꯒꯦ꯫ ꯀꯨꯀꯤꯁꯤꯡꯅ ꯁꯤꯡꯅꯕ ꯂꯦꯞꯇ꯭ꯔꯤ, ꯃꯩꯇꯩꯒꯤ ꯂꯧꯐꯝꯁꯤꯡꯗ ꯂꯧ ꯈꯣꯏꯕ ꯍꯧꯔꯛꯂꯦ꯫ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯆꯤꯡ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤ ꯏꯔꯥꯡ ꯅꯠꯇꯦ, ꯃꯁꯤ ꯐꯨꯔꯨꯞꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯂꯥꯜꯂꯣꯡ ꯑꯃꯅꯤ꯫ ꯃꯤꯔꯝꯗꯒꯤ ꯉꯪꯐꯩ ꯂꯥꯟꯅ ꯆꯪꯂꯛꯄ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯀꯨꯀꯤ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯐꯕ ꯃꯈꯜꯒꯤ ꯅꯣꯡꯃꯩ ꯕꯣꯝꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯗꯨꯅ ꯃꯩꯇꯩ ꯍꯥꯠꯅꯕ, ꯂꯝ ꯃꯨꯟꯅꯕ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤꯕꯨ ꯃꯤꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯂꯩꯉꯥꯛꯅ ꯏꯔꯥꯡ ꯑꯣꯏꯅ ꯂꯧꯔꯣꯏꯗꯕꯅꯤ꯫ ꯇꯦꯔꯣꯔꯤꯁ ꯒꯦꯡ ꯈꯨꯞꯄꯨ ꯑꯁꯤꯅ ꯃꯩꯇꯩ ꯍꯥꯠꯄ, ꯌꯨꯝꯀꯩ ꯃꯩ ꯊꯥꯗꯨꯅ ꯈꯝ ꯊꯦꯡꯕ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯆꯠꯊꯕꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯗꯕꯗꯒꯤ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯃꯨ ꯅꯩꯃꯨ ꯇꯥꯅꯕ ꯑꯃꯗꯤ ꯃꯤꯀꯞ ꯃꯤꯔꯥꯈꯣꯜꯅ ꯊꯜꯂꯕ ꯂꯥꯟꯕꯨꯡ ꯑꯣꯏꯔꯦ꯫ ꯃꯤꯔꯝꯗꯒꯤ ꯆꯪꯂꯛꯄ ꯀꯨꯀꯤ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯅꯕ ꯂꯧ ꯃꯄꯨ ꯌꯣꯡꯅ ꯇꯥꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯐꯝ ꯊꯣꯟꯕ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯃꯈꯣꯏꯅ ꯈꯣꯞꯆꯤꯟꯈꯤꯕ ꯃꯐꯝꯁꯤꯡ ꯍꯥꯏꯕꯗꯤ ꯀꯥꯡꯄꯣꯛꯄꯤ, ꯃꯣꯔꯦ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯅꯆꯤꯡꯕ ꯃꯐꯝꯁꯤꯡ ꯑꯆꯦꯠꯄ ꯁꯝꯕꯟ ꯈꯥꯖꯤꯟꯗꯨꯅ ꯑꯐꯕ ꯃꯈꯜꯒꯤ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯉꯥꯛ ꯁꯦꯟꯈꯤꯕꯗꯒꯤ ꯂꯝꯒꯤ ꯃꯄꯨ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯩꯇꯩꯁꯤꯡꯅ ꯆꯪꯕ ꯉꯝꯗ꯭ꯔꯦ꯫ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯌꯨꯝꯅꯥꯡꯕꯅ ꯀꯩ ꯅꯥꯏꯕ ꯂꯧ ꯃꯄꯨ ꯌꯣꯡꯅ ꯇꯥꯟꯕ ꯄꯪꯀꯛꯅꯗꯨꯅ ꯂꯝꯒꯤ ꯃꯄꯨ ꯃꯈꯣꯏꯅ ꯑꯣꯏꯈ꯭ꯔꯦ꯫ ꯐꯤꯚꯝ ꯑꯁꯤ ꯌꯧꯔꯛꯂꯕ ꯐꯥꯎꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯄꯣꯠ ꯅꯠꯇꯅ ꯃꯄꯣꯠ ꯁꯥꯔꯤꯕ ꯃꯤꯔꯝ ꯃꯆꯥ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯕꯨ ꯂꯩꯉꯥꯛꯅ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯃꯤ ꯇꯥꯕ ꯎꯗꯕ ꯑꯁꯤꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠꯂꯥꯏꯒꯤ ꯃꯨꯛꯅꯕ ꯂꯦꯞꯇꯅ ꯆꯠꯊꯔꯤ꯫ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯉꯝ ꯇꯥꯟꯅꯕꯗ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯂꯥꯟꯒꯤ ꯚꯤꯛꯇꯤꯝ ꯑꯣꯏꯍꯜꯂꯤꯕ ꯑꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯊꯒꯗꯧꯔꯤꯕꯒꯦ? ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ, ꯃꯤꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯃꯩꯇꯩꯁꯤꯡꯗ ꯁꯤꯡꯅꯕꯅ ꯈꯝ ꯊꯦꯡꯅ ꯋꯥꯗꯨꯅ ꯂꯣꯏꯕꯤ ꯂꯨꯌꯥꯗ ꯈꯨꯟꯗꯥꯔꯤꯕ ꯃꯩꯇꯩꯁꯤꯡꯕꯨ ꯁꯥ ꯁꯟ ꯇꯥꯟꯕꯒꯨꯝ ꯇꯥꯟꯊꯣꯔꯛꯈꯤꯕꯗꯒꯤ ꯃꯔꯝꯗꯝꯗ ꯃꯤꯇꯣꯞ ꯔꯤꯐ꯭ꯌꯨꯖꯤꯒꯨꯝ ꯄꯪꯀꯛꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯁꯩꯗꯥꯡꯐꯝ ꯂꯧꯔꯤ꯫ ꯂꯥꯟꯖꯤꯟꯅꯔꯛꯈꯤꯕꯁꯤꯡ ꯃꯌꯨꯝꯗ ꯆꯪꯕ ꯉꯝꯗꯅ ꯍꯤꯡꯅ ꯍꯤꯡꯅ ꯑꯁꯤꯕꯒ ꯄꯪꯀꯛꯅꯔꯤꯕ ꯑꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯍꯟꯈꯤꯗꯧꯔꯤꯕꯒꯦ? ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯒꯤ ꯂꯣꯏꯕꯤ ꯂꯣꯏꯌꯥ ꯆꯤꯡꯈꯣꯡ ꯆꯤꯌꯥꯗ ꯂꯩꯕ ꯂꯧꯕꯨꯛ ꯐꯥꯎꯕ ꯃꯨꯟꯗꯨꯅ ꯃꯈꯣꯏꯅ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯂꯩꯉꯥꯛꯅ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯩꯇꯩꯁꯤꯡꯒꯤ ꯂꯧꯐꯝ ꯃꯨꯟꯗꯨꯅ ꯃꯩꯇꯩ ꯂꯧꯃꯤꯁꯤꯡꯅ ꯇꯥꯟꯕ ꯐꯧ ꯂꯣꯛꯄ ꯆꯪꯂꯨꯕꯁꯤꯡ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯇꯥꯟꯕꯒꯤ ꯋꯥꯊꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯈꯥ ꯆꯠꯊꯕ ꯑꯣꯏꯅ ꯅꯪꯍꯧꯅꯅ ꯃꯩꯇꯩꯁꯤꯡꯒꯤ ꯂꯧꯐꯝ ꯃꯨꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯑꯃꯨꯛ ꯍꯧꯔꯦ꯫ ꯀꯥꯡꯄꯣꯛꯄꯤꯒ ꯂꯣꯟꯅꯕ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯁꯦꯛꯃꯥꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯅ ꯀꯣꯟꯕ ꯃꯐꯝ ꯈꯔ ꯋꯥꯊꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯧ ꯄꯥꯟꯕ ꯉꯝꯈꯤꯗꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯀꯨꯀꯤꯁꯤꯡꯅ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯂꯧ ꯈꯣꯏꯕ ꯍꯧꯔꯛꯈꯤꯕꯒꯤ ꯋꯥꯊꯣꯛ ꯂꯩꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯅ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯉꯨ꯫ ꯃꯃꯥꯡꯒꯤ ꯂꯧ ꯄꯥꯟꯕ ꯉꯝꯈꯤꯗꯕꯁꯤꯡꯗ ꯂꯩꯉꯥꯛꯅ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯧꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯂꯧꯄꯨꯁꯤꯡꯅ ꯐꯪꯗꯅ ꯂꯩꯔꯤꯉꯩꯒꯤ ꯆꯩꯔꯛ ꯑꯁꯤꯗ ꯀꯨꯝꯁꯤ ꯆꯍꯤꯒꯤꯁꯨ ꯑꯃꯨꯛ ꯂꯧꯐꯝ ꯃꯨꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯊꯤꯡꯕ ꯉꯝꯗ꯭ꯔꯕꯗꯤ ꯂꯩꯉꯥꯛ ꯂꯩꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯂꯧꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯂꯧꯃꯤꯁꯤꯡꯅ ꯀꯝꯄꯦꯟꯁꯦꯁꯟ ꯐꯪꯗꯅ ꯂꯩꯔꯕꯁꯨ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯂꯧ ꯄꯥꯟꯕ ꯉꯝꯍꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎ ꯂꯩꯔꯤꯉꯩꯒꯤ ꯆꯩꯔꯛꯇ ꯀꯨꯀꯤꯁꯤꯡꯅ ꯂꯧ ꯈꯣꯏꯕ ꯍꯧꯖꯤꯜꯂꯛꯂꯦ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯨꯋꯥꯡ ꯁꯪꯒꯣꯝ ꯑꯃꯁꯨꯡ ꯐꯩꯔꯦꯡꯈꯨꯜꯒ ꯇꯥꯏꯅꯕ ꯁꯦꯛꯃꯥꯏ ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯂꯩꯕ ꯃꯩꯇꯩꯁꯤꯡꯒꯤ ꯂꯧꯐꯝꯁꯤꯡꯅꯤ꯫ ꯂꯧꯐꯝꯁꯤꯡ ꯑꯗꯨ ꯆꯥꯎꯔꯥꯛꯅ ꯑꯦꯀꯔ 200ꯔꯣꯝꯅꯤ꯫ ꯏꯝꯐꯥꯜ ꯋꯦꯁ ꯔꯦꯚꯤꯅ꯭ꯌꯨ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕꯗ ꯂꯩꯔꯤꯕ ꯂꯧꯐꯝꯁꯤꯡꯗ ꯀꯨꯀꯤꯁꯤꯡꯅ ꯂꯧ ꯃꯄꯨ ꯌꯣꯡꯅ ꯇꯥꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯤꯕ ꯑꯁꯤꯒꯨꯝꯅ ꯑꯇꯩ ꯂꯣꯏꯕꯤ ꯂꯣꯏꯌꯥ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯂꯧꯐꯝꯁꯤꯡꯗ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯄ ꯌꯥꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯤ꯫ ꯃꯁꯤꯗ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯂꯧꯒꯤ ꯃꯄꯨ ꯃꯩꯇꯩ ꯂꯧꯃꯤꯁꯤꯡꯗ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯑꯌꯦꯠ ꯑꯄꯟ ꯑꯃꯠꯇ ꯄꯤꯗꯅꯕ ꯃꯥꯡꯖꯧꯅꯅ ꯊꯧꯔꯥꯡ ꯂꯧꯈꯠꯂꯨ꯫ ꯂꯣꯏꯅꯅ ꯃꯩꯇꯩ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯂꯤꯕ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯗ꯭ꯔꯕꯗꯤ ꯂꯣꯏꯈꯝ ꯅꯥꯏꯗ꯭ꯔꯕ ꯋꯥꯊꯣꯛ ꯑꯣꯏꯔꯛꯇꯨꯅ ꯃꯤꯆꯤ ꯃꯤꯅꯥ ꯃꯤꯀꯞ ꯃꯤꯔꯥꯈꯣꯜꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯣꯏꯗꯨꯅ ꯏꯁꯇꯦꯠ ꯑꯁꯤ ꯆꯥꯎꯈꯠꯄꯒꯤ ꯃꯥꯏꯀꯩꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯗꯕ ꯑꯣꯏꯔꯛꯀꯅꯤ꯫